어때? 봐 저기도 와이제. 아니 낭나 우버도 뭐 생배 좀. 아니 우버도네 다이 하피 하이도. 낭나 봐 우버도 먹네. 우버도. 너네 우버도 나 과이 노바. 에듀케이션. 낭나 과이 우바. 이두 텍탄. 이두 텍탄. anyways 나 호직디 봐 도니 낭 어디 프리터 이도 봐 도 나트로. Yeah, let me take you back to when I was starting out on the come up. I was grinding till the sun up. My neighbors told me to shut up, but they couldn't see the bigger vision. Got no intuition. Now my taxes more than their tuition. They see how I'm living, and my idols becoming my competition today. I remember I was making under minimum wage. It was part of the story, but now I'm turning the page. And I got bars for days, but can't be locked in the cage. I've been underrated, overlooked like a speed limit. They've been trying to slow me down like I got a speeding ticket. I got demons I keep hidden in the back of my head. I'm not vegan, I keep feeding off the shit that they said. I've been living out my dreams while they stuck in their bed. I've been thinking like a king till the day that I'm dead. I remember when they never would've listened to me, and now I'm everything that they ever been wishing to be. I've been working overtime like every day of the week. I've been studying in school, already got a degree. ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯏꯗꯅ ꯑꯩꯈꯣꯏ ꯀꯩꯅꯣꯝ ꯀꯥꯎꯊꯣꯛꯄ ꯀꯩꯅꯣꯝ ꯇꯧꯏ ꯀꯥꯎꯊꯣꯛꯄ ꯇꯧꯏꯗꯅ ꯍꯦꯛꯇ ꯑꯩ ꯀꯩꯅꯣꯝ ꯄꯣꯠ ꯑꯃ ꯄꯥꯏꯔꯝꯃꯒ ꯀꯥꯏ ꯊꯝꯒꯦ ꯀꯥꯎꯊꯣꯛꯄꯒꯨꯝꯕ ꯌꯥꯝ ꯇꯧꯒꯜꯂꯦꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒꯤ ꯁ꯭ꯇꯥꯏꯜꯅꯦꯕ ꯇꯧꯗꯣꯏꯁꯦ ꯍꯤꯞꯅꯣꯇꯤꯖꯝ ꯍꯥꯏꯇꯥꯔꯦ ꯃꯇꯦꯡ ꯈꯛꯇꯪ ꯑꯩꯅ ꯎꯠꯀꯦ ꯇꯧꯅꯦꯕ ꯑꯩ ꯌꯥꯝ ꯀꯟꯅꯗꯤ ꯍꯩꯇ꯭ꯔꯤ ꯁꯤ ꯃꯇꯥꯡꯒꯤꯗ ꯈꯤꯇꯪ ꯍꯧꯒꯠꯂꯛꯇ ꯉꯥꯏꯔꯤꯕ ꯍꯤꯞꯅꯣꯇꯤꯖꯝ ꯑꯩ ꯑꯝꯇ ꯇꯧꯗ꯭ꯔꯤꯕ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯅꯪ ꯃꯤꯡꯗꯨ ꯀꯩꯕ ꯕꯤꯀꯥꯁ ꯀꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯀꯩ ꯀꯩꯅꯣ ꯈꯔ ꯀꯥꯎꯍꯟꯗꯣꯏꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯅ ꯁꯨꯡꯀꯥꯎ ꯀꯥꯎꯔꯣꯏꯗꯕ ꯄꯣꯠ ꯈꯔ ꯀꯥꯎꯍꯟꯗꯣꯏꯅꯦꯕ ꯉꯥꯛꯇꯪꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯀꯅꯦꯕ ꯁꯠꯂꯥꯎꯅ ꯑꯩꯈꯣꯏꯅ ꯀꯥꯎꯗꯕꯁꯦ ꯑꯩꯈꯣꯏ ꯆꯠꯄ ꯀꯥꯎꯗꯦꯅ ꯅꯪ ꯆꯠꯄ ꯑꯗꯨꯝ ꯉꯝ ꯅꯪ ꯃꯇꯦꯡ ꯂꯥꯎꯅꯦ ꯉꯝꯃꯦꯅ ꯆꯠꯄ ꯑꯗꯒꯤ ꯇꯤꯟ ꯌꯣꯠꯄ ꯍꯥꯏꯔ ꯀꯥꯎꯗꯦ ꯇꯤꯟ ꯌꯣꯠꯂꯨꯅꯦ ꯉꯝꯃꯤꯗꯅꯀꯣ ꯇꯤꯟ ꯌꯣꯠꯄ ꯉꯝꯃꯦ ꯃꯥꯁꯦꯀꯣ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯪ ꯅꯝꯃꯤ ꯁꯜꯂꯛꯑꯣꯀꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯔꯛꯀꯦꯕ ꯃꯨꯟꯅ ꯇꯥꯎ ꯑꯩꯅ ꯍꯥꯏꯁꯦ ꯅꯝꯃꯤ ꯁꯜꯂꯛꯑꯣ ꯉꯥꯛꯇꯪ ꯅꯪꯒꯤ ꯁ꯭ꯇꯦꯌꯔ ꯑꯃꯗ ꯀꯨꯝꯊꯩꯅ ꯈꯜꯂꯣꯕ ꯁ꯭ꯇꯦꯌꯔ ꯑꯃꯗ ꯀꯨꯝꯊꯩꯅ ꯈꯜꯂꯣꯕ ꯑꯋꯥꯡꯕ ꯁ꯭ꯇꯦꯌꯔꯗꯒꯤ ꯁꯨꯝ ꯀꯨꯝꯊꯔꯛꯄ ꯑꯗꯨꯒ ꯁ꯭ꯇꯦꯌꯔ ꯃꯈꯣꯡ ꯌꯧꯔꯝꯗꯥꯏꯁꯤꯗꯀꯣ ꯃꯈꯣꯡ ꯌꯧꯔꯝꯗꯥꯏ ꯈꯤꯇꯪ ꯉꯥꯏ ꯀꯥꯟꯁꯤꯗ ꯅꯪꯒꯤ ꯇꯨꯁꯟꯕ ꯍꯥꯏꯇꯥꯔꯦ ꯋꯥꯈꯟꯗꯅꯤꯀꯣ ꯇꯨꯁꯜꯂꯦꯕ ꯇꯨꯁꯟꯕꯗꯤ ꯅꯪ ꯇꯧꯅ ꯇꯧꯔꯒ ꯅꯪ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯅꯪꯁꯦ ꯀꯅꯥꯅꯣ ꯀꯩꯅꯣ ꯅꯃꯤꯡꯒ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯕ ꯅꯪꯁꯦ ꯀꯩꯅꯣ ꯔꯤꯌꯦꯂꯤ ꯏꯃꯥꯖꯤꯟ ꯇꯧ ꯋꯥꯈꯟꯗ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯕꯅꯤ ꯅꯪꯁꯦꯅ ꯀꯩꯝ ꯅꯤꯡꯁꯤꯡꯗꯔꯦꯅ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯒ ꯅꯪ ꯄꯥꯡꯊꯣꯛ ꯌꯥꯔꯦ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯍꯪꯉꯛꯀꯅꯦꯕꯀꯣ ꯅꯪ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯇꯤꯟ ꯌꯣꯠꯇꯣꯏꯅꯤꯗꯅ ꯇꯤꯟ ꯌꯣꯠꯀꯦ ꯇꯧꯕꯗ ꯋꯥꯕ ꯌꯦꯡꯉꯣ ꯇꯤꯟ ꯌꯣꯠꯄ ꯉꯝꯗꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯟꯕꯩ ꯇꯥꯏꯞꯇ ꯇꯧꯕ꯭ꯔꯥ ꯐꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯉꯣꯟꯗ ꯇꯤꯟ ꯂꯣꯏꯈꯤꯕꯩ ꯇꯥꯏꯞꯇ ꯇꯤꯟ ꯌꯥꯎꯗꯕꯩ ꯇꯥꯏꯞꯇ ꯇꯧꯕ꯭ꯔꯥ ꯀꯪꯕꯩ ꯇꯥꯏꯞ ꯇꯧꯕ꯭ꯔꯥ ꯌꯣꯠꯄ ꯉꯝꯗꯦꯕꯀꯣ ꯑꯣꯀꯦ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯅꯪꯁꯦ ꯑꯩꯈꯣꯏ ꯄꯥꯕ ꯊꯣꯛꯇꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯄꯥꯕ ꯊꯣꯛꯇꯕꯗ ꯃꯤꯅ ꯑꯩꯈꯣꯏ ꯎꯗꯤ ꯎꯔ ꯈꯪꯉꯒ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯄꯥꯕ ꯍꯩꯇꯕꯤ ꯁꯥꯖꯤꯜꯂ ꯄꯥꯕ ꯂꯩꯗꯥꯏꯅꯦ ꯑꯗꯨꯒꯤ ꯁ꯭ꯇꯥꯏꯜꯗꯣ ꯃꯉꯣꯟꯗ ꯑꯗꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯍꯟꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯎꯕ꯭ꯔꯁꯦ ꯂꯣꯏ ꯎꯕ꯭ꯔꯥ ꯎꯏꯀꯣ ꯁꯤ ꯁꯦꯝ ꯏꯃꯦꯖꯅꯦꯕꯀꯣ ꯅꯪ ꯄꯥꯔꯛꯇꯣꯏꯅꯦꯕ ꯅꯪꯅ ꯑꯃꯨꯛ ꯄꯥꯔꯛꯇꯣꯏꯅꯦꯕ ꯃꯣꯏꯗ ꯎꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯅꯪ ꯎꯕꯗ ꯍꯧꯅ ꯑꯗꯨꯝ ꯄꯥꯔꯛꯑꯣ ꯃꯣꯏꯗ ꯅꯪ ꯁꯤꯗ ꯈꯤꯇꯪ ꯆꯪꯍꯜꯂꯣ ꯀꯦꯃꯦꯔꯥꯁꯨ ꯎꯍꯜꯂꯣꯀꯣ ꯑꯗꯨꯝ ꯁꯥꯖꯤꯜꯂꯒ ꯏꯗꯥ ꯇꯦꯛꯇꯟ ꯈꯤꯇꯪ ꯍꯧꯅ ꯑꯗꯨꯝ ꯄꯥꯔꯛꯑꯣ ꯃꯣꯏ ꯇꯥꯅꯕ ꯏꯗꯥ ꯇꯦꯛꯇꯟ ꯆꯨꯝꯃꯤꯗꯀꯣ ꯅꯪ ꯁꯥꯖꯤꯜꯂ ꯄꯥꯏꯗꯅ ꯅꯣꯏꯗꯤ ꯂꯣꯏ ꯄꯥꯊꯣꯏꯗꯅꯀꯣ ꯌꯨꯝꯗ ꯌꯦꯡꯉꯤ ꯃꯤꯁꯤꯡ ꯂꯣꯏ ꯄꯥꯊꯣꯏꯗꯅꯀꯣ ꯊꯣꯛꯄ ꯅꯠꯇ꯭ꯔꯁꯦ ꯅꯪ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯑꯝꯇꯪ ꯍꯥꯏꯔꯣꯅꯦ ꯏꯗꯥ ꯇꯦꯛꯇꯟ ꯂꯦꯇꯔꯁꯤꯡꯁꯦ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣꯅꯦ EDATACTAN ꯏꯗꯥ ꯇꯦꯛꯇꯟ ꯀꯣ ꯆꯨꯝꯃꯦꯕ ꯄꯥꯕꯗꯤ ꯊꯣꯛꯑꯦꯕꯀꯣ ꯁꯥꯖꯤꯜꯂꯒ ꯄꯥꯔꯛꯄꯅꯤꯀꯣ ꯂꯣꯏ ꯄꯥꯊꯣꯏꯗꯅ ꯑꯣꯀꯦ ꯑꯃꯨꯛ ꯏꯁꯜꯂꯣ ꯑꯃꯨꯛꯇꯪꯒ ꯌꯥꯔꯦ ꯄꯥꯡꯊꯣꯛꯑꯣ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯏꯔꯛꯀꯦ ꯅꯪ ꯊꯥꯖꯔꯣꯏꯕꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯅꯣꯏꯅ ꯄꯥꯕꯗ ꯀꯃꯥꯏꯅ ꯎꯏꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯄꯣꯠꯇꯣ ꯍꯥ education nang udah di tidak tekten dari asing mau dibahas mana tiko education hari ini semi mesin nih gua tidak tekten nang udah ngakten gini kem tolo ya dumpa apa kan ya nang cetak kem dumpa ಅದು ಪಾಸ್ ಹೋಯ್ತಾನ ಫೋನ್ ಇದೆ ಅಂತ ngaktan tik tugune wa okay thank you for having me khadune ko address me am lay na ko ama khadune wa khanda address ta hari khoi keno lay address se khoi ne sima adum album mo lo yeng ma tra address ai hindi gi tawum je manipuri gi ni ko ha ja sonia de hairo ni khara dum bala adu bala soma nang kai pam ni kan biju pa me biju pa me nang mi dong su ko kai nang mi su de ai kek lo de dai ai ka tek thamu ko ngonda address me am thi abali ko na khan de jo khan ko adu ka
माना कुम्बा फिल्म गुम्बा नंग येंग्रबा हाना जिना खलिबा एक्ट्रेस से सिना कुम्बा फिल्म येंग्रबा इसाई गुम्बा ताखरबा नंग तारेबो ओके सिगी एक्ट्रेस नंग खलिबा एक्ट्रेस से एक्ट्रेस खतना ते माजे सिंगर जो इसाई जो से चुमरा चुमे चुमी का इसाई जो से बो नंग खलिबा एक्ट्रेस आई की क्रश ने आई क्रश ने सुस्मिता चुमरा चुमी का सुस्मिता अदु फजबने आई क्रश ने नंग खलिदो आई जम गाउजेबा अदु कमेंट अदुम पिरो सी वीडियो हापकनी दना अदुम कमेंट आई क्वेश्चन गुम्बा अदुम हांगनिंगदा हांगोबा To see more magic, please subscribe. See you very soon. Take you back to when I was starting out on the come up. I was grinding till the sun of my neighbors told me